M2 소라잡아! M2 소라잡아! M2 두가이바! 야, 네 한국인한테 한국인 좋아했잖아, 어떻게? 야, 내가 ꯀꯔꯝꯕ ꯑꯔꯣꯟꯕ ꯑꯦꯖꯦꯟꯗꯥ ꯑꯃꯗ ꯑꯩꯈꯣꯏ ꯑꯦꯝꯁꯨꯁꯦ ꯃꯨꯠꯊꯠꯂꯒꯦꯔꯥ ꯃꯨꯠꯊꯠꯅꯕꯔꯥ ꯇꯧꯔꯤꯕꯔꯥ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯅꯨꯡꯅꯥꯡꯖꯕ ꯅꯨꯡꯉꯥꯏꯇꯕ ꯑꯀꯤꯕ ꯑꯃꯈꯛ ꯄꯣꯛꯄꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯑꯦꯝꯁꯨꯗꯤ ꯑꯩꯈꯣꯏ ꯀꯟꯗꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗꯨꯗ ꯑꯩꯈꯣꯏ ꯉꯁꯤ ꯂꯩꯅꯅꯕ ꯑꯩꯈꯣꯏ ꯆꯪꯁꯤꯟꯖꯕꯅꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯑꯩꯈꯣꯏ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯅ 144 ꯆꯂꯥꯏ ꯍꯥꯏꯗꯅ ꯏꯟꯊꯣꯛꯄꯤꯔꯛꯑꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯀꯣꯔꯠꯇ ꯅꯠꯇ꯭ꯔꯒꯅ ꯗꯤꯁꯤꯗ ꯑꯩꯈꯣꯏ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯗ ꯑꯩꯈꯣꯏ ꯎꯅꯔꯀꯥꯟꯗ ꯑꯩꯈꯣꯏ ꯑꯦꯝꯁꯨꯒꯤ ꯑꯣꯐꯤꯁꯇ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡ ꯑꯗꯨꯒ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯕ ꯀꯥꯎꯟꯁꯤꯜꯒꯤ ꯃꯦꯝꯕꯔꯁꯤꯡ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯆꯪꯅꯅꯕ ꯑꯗꯨꯝ ꯍꯣꯠꯅꯈꯤꯅꯤ ꯍꯣꯏ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃꯅ ꯑꯩꯈꯣꯏ ꯌꯥꯝꯅ ꯀꯤꯕꯒꯤ ꯅꯍꯥꯟꯅꯗꯤ ꯐꯨꯅꯗ꯭ꯔꯒ ꯇꯨꯃꯤꯟꯅ ꯂꯣꯠꯂꯒ ꯂꯩ ꯈꯣꯠꯂꯦ ꯍꯥꯏꯕ ꯌꯥꯝ ꯐꯖꯗꯕ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯩ ꯃꯗꯨ ꯇꯧꯕꯤꯒꯅꯨ ꯑꯩꯈꯣꯏꯗꯤ ꯇꯁꯦꯡꯅ ꯈꯟꯅꯕ ꯄꯥꯝꯗꯦ ꯃꯍꯩꯔꯣꯏ ꯉꯥꯛꯇ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏ ꯈꯟꯅꯕ ꯄꯥꯝꯗꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯁꯣꯂꯨꯁꯟ ꯄꯨꯔꯛꯅꯕ ꯂꯝꯕꯤꯗ ꯌꯦꯡꯉꯀꯥꯟꯗ ꯑꯩꯈꯣꯏ ꯍꯟꯗꯣꯛꯆꯕꯒꯤ ꯋꯥꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯀꯩꯅꯣꯗ ꯆꯪꯅꯅꯕ ꯍꯣꯠꯅꯒꯅꯤ ꯑꯗꯨꯝ ꯉꯁꯤꯁꯨ ꯑꯩꯈꯣꯏ ꯑꯍꯥꯟꯕ ꯈꯣꯡꯊꯥꯡ ꯑꯣꯏꯅ ꯆꯪꯕ ꯍꯧꯒꯅꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯆꯪꯈꯤꯒꯅꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯤꯑꯣꯏ ꯈꯔ ꯍꯥꯏꯇꯥꯔꯦ ꯂꯥꯛꯄꯗꯒꯤ ꯑꯩ ꯇꯥꯊꯣꯛꯈ꯭ꯔꯕ ꯃꯤꯑꯣꯏ ꯈꯔ ꯆꯨꯖꯜꯂꯀꯥꯟꯗ M2 두가이바! M2 소라잡아! M2 두가이바!